Manipur Pumbadagi Assam Rifles Lauthoknaba Khongjang Changsin Bahorogani Haina Cocomi Women's Wing Executive Member W Luang Laimana Lauthoraklei Eramasigi Matanga Silamfel Pata Laiba UCM Office the Pangtokpa Paugi Mifamamada Wafamasi Fongtoklatuna Luang Laimana Hai Jungsin Gadoriba Khongjanga Sida Miyamna Manipuri Assam Rifles Lauthoknabaki Damal District Singi DC SPM Ade Marilainaba Official Singda Memorandum Patient Bio Khongjang asi miyamna isai sagi thodang mangni khanduna saruk yabiyo Manipur da lairiba Assam Rifles sing asi miyam ngangnaba lairibra natraga maidai furubasi muthatnaba center na tharak libra haibasi ngasidi hangdaba yaraktre maramde handakta palelda cookie singna maidai gi khul tamna nongmai kapse lakhiba tuda kanbiyu haidunu changsiluba ima ibel kayada Assam Rifles ki personal singna tamthiba mongda fu chaikhiba aduna aikhoi ngapi senbigani haibagi wafum leitre Cookie Singda Mateng Pangliba Assam Rifles, Manipur Laibagi Matam Loide. Laibaga Sigi Prime Minister, Union Home Minister, State Asigi Governor, Amasong, Chief Minister Napalilda, Tokiba Togdog Adu, Makatana Toktanaba, Lamdamasidagi Assam Rifles Lotokinaba, Tabak Paket Kadabane. Loinana Husik Tokli Bairang Asida Mara Laiba Assam Rifles ki personal Sigi Matakta, Matik Chaba Action Lokanaba CBI da, Tigat Hangadabani Haina, Luang Laimana, Makatana Fongdoraklei. Akoi Manipur sin thingna akoi nupi singchina yaning de bagi khongjang changchen bagi haurani mai gi kan lai ba DC da SDO da natragana kan da police da any mafam dugi yaitong khamdong masingda aduga akoi na chu hauji Imphal manung da chu governor da CM da any atopa singda changchen na bagi khongjang do akoi haurani aduga memorandum pisalani aduga akoi hojik akoi na ngasi mayam da lauthok je giriba akoi Assam Rifle lauthok kadabani Manipur dagi lekha ta na lauthok khigadabani aduga leiriba akoi ki CBI da singnagadabani aduda natana chin cookie ki mateng pangnarba Manipur da leiriba AR singche athubda lauthok kadabani haiba akoi gi kano singchi wafam singchi thamjabaga loinana masiga loinana Manipur da leiriba miyam na chu akoi na changjan jagani haidana miyam da lauthok jariba khongjang chida miyam gi tangai phadaba thodang du yabiu